ताबीबसिंगु ताराम नोक्चरी अहमदा मरुदपाव Lainga kamadi lalolup singna asoi betorok sing aiba singna ithokuna khangan bio haina Consumer Affairs Food and Public Distribution Minister Karam Shyam haikre amade Olympic Day run ki thoram ngasi Manipur da su mai pak na pak thokre Hauzik pau chandona pizari Lainga kamadi lalolup singna asoi betorok sing aiba singna ithokuna khangan bio haina Consumer Affairs Food and Public Distribution Minister Karam Shyam ngase Maharaj Chandrakiti Auditorium da pangthokpa Manipur Sahitya Parishad ke Marifu Mari Suba Mapokumon thoram amade Marifu Humdoi Suba chahi gi mifam hogdokpagi thoram da haikre Mahang amakatan haikibada aiba singna mioibagi thongna hapa wakal olhan bangamba wareng sereng akiba leitana iduna leibagasi mamai chumbagi tangai fadabalai lamdamasida che chang sudaba mapar lamgi mioi kaya masing langam dana changslakli karigumba ching hutlaga yorakadawriba train asi chapchana thabak tawba horaklaba matamda mapal lamdagi mi changlakpagi chang ka hengalakani masing matangdasu aiba singna khuthabiu haiki Manipur Kunaina Sokolappada Manipur Sahitana Choba Aiba Ibi Mamsi Choba contribution number lay Havasti Sabas the Timbiriba Aiba Ibi Sindi Kanya Adu Kanalamba Karati Kanda Dona Tawia Itopunum the Potkara lady E. the Atra Quirandi Tauri Sinsi Chueva Songa I'm Tonapani Ibi Tangai Fadabalay Lala Singi Satli concert my own Masitung the Kari or Koyagezi Sire changa change adi maduna moide wakalon inot pi around the world su thinna tapang ngamba sumba laik sing jebuji yam thonga thona ibagi tangai phadawa lai haina khanjai Ngasi thormaduda Manipur Sahitya Parishad ke President Professor Kangjam Ibol Art and Culture ki Director Aribam Sivadas Meghalaya Manipur Sahitya Parishad ki President KV Yangkhomna chingba mioi kyana sargya ke thormaduda Sahitya Academy lisingani tarataret ki mana phanglakraba singbu ikai khumna butki Ngasi Prithvi ki mafam ataida Olympic Day run ki thoram pangthokpagu Manipur dasu Olympic Day run ki thoram mai pak na pangthokre Manipur Olympic Association na sinduna Khuman Lampak Sports Complex da leiba Olympic Bhavan da Olympic Day run pangthokre thormaduda Deputy Chief Minister Y Joy Kumar Manipur Olympic Association ki President I Hemochandra Singh Education Minister TS Radheshyam Yas ki Minister Letpau Haukipna maroiba miyoy sing oina sargya ke Deputy Chief Minister Y Joy Kumar na phongto kibada chahi gi khena balaitana chang naina sajel toba amade sanabana leina tina dagi ngak thokpaga loinana nada yektana punsi nungsang na leihenba ngamle phongto ki What does Olympic embodies? What does it represent? Aina kamada Olympic cinema se represent orishini participation and the fair play. The science sports ki build up. Ada thoiba win the what tawdabana that's a different issue. Adu asena magi philosophy di participation and the fair play. Tungda Khuman Lampak Sports Complex da Olympic Day run lamthaki lamjeloi singna Khuman Lampak Sports Complex ki awang thangba gate Dingku Road North AOC laklaba matungda Minuthong da laklaga Khuman Lampak Sports Complex manungda lamthungpham oiki Amarom na ngasi ayu pung taruk makhairom tama matamda Jiribam Olympic Association Jiribam District na susinduna Olympic Day run ki thoram Jiribam da pangthokre thoramadu Jiribam District Police ki SP M Mubi Olympic Jiribam Association ki President M Brajakanta Singh Pradhan yauna saknaraba miyoy kaya na sarugya ki SP M Mubi na hakibada Jiribam Police na sana khotna bada saruk kya duna lakli Jiribam bu mapung phana district ama oirabanina hena chawkhatpa district ama ohensi haiki Olympic Jiribam Association ki President M Brajakanta Singh na Jiribam district ta leiriba tongan ba masana singi chawkhatna ba athuba matamda khotnaragani haiki Jiribam ki ima kaichel dagi Olympic Day run SP Mubi na lamthaki
Olympic Deran aduda veteran sanaroi sing nupi sanaroi police personnel sing amade tongan ba club organization sing gi mihutchingna sarugyake Mayai kaba nishagi polam sing yonbada natana chafam oina sizinai amadi nattabali chachafam oihali haiba maralda Bhegabati lekai da leba hotel ama lekai miyamna amanga ta thuankhre Bhegabati lekai da leba youth athletic star union amasung lekai mera paibi singna ngasi drive chathabada mioi ani phagatki makoi buang pahong chathabada haiba hotel aduda mayai kaba nishagi polam yonbada natana chafam oina sizinai haiba khanglakpadagi hotel adu amanga ta thuankibani Union gi President IB Khumanchana asigumba thabak singa sina laikai da pamdaba masung thoaning da thodok kaya thorak nabagi maram ama oire laikai na makhoi gi mathakta hena kanba phirep lawna na ba khanaragani haike sumai tawna khoi gi club kana kanda leba thosom sudir ko ba mate manaw gi hotel sida ngasi dagi chahi mari manga gi mamang dagi nattaba thodok kaya wa thok kaya akoi guli gi for gi nupi nu paw na bagi mayam lak putgi warning kaya rak pir batung da ngasi de akha tanja phaba ga dra akoi anga ni pare Makoi masana yajare guli chai makoi sida banhan thami sida keno tawe si usiki nupam chani dana sakhini adana masi akoi na chathar drive si Manipur go na chathari ba akoi nisa kitang mangal laga akoi afaba kuna ama sem bagi interest da as a president akoi drive chathar pani akoi na makoi da haiba si warning ahu mani rak aigi mawala puramba club ke president secretary kaya kaya na mathang lakpa dagi makoi je mana kal laga lakpani adana ngasi akoi na sumaina akoi begetu lekai da tawriba sumaina lekai ki club singnasu ka henba Lisa chatpa kayan beleka gi mi urgasu makhoi sugumba chera amatang phangan be haibasi akoi people khudum ki daitani MSU amasung kada anina lamdamasigi mahiloishang singda leptana chatharakpa academic campaign Letters Stand Against Substance Abuse haiba banner ki makhada chatharakpa anti drug campaign ki manungchana wangkhaida leba St Sebastian High School da campaign pangthokre Thoramatuda kadagi president in charge Hizam Priyo Kumar MSU Imphalis ki secretary general Sanjoy yauna mioi kyana sarugyaki resource person oina sarugyaki ba kadagi vice president Ningthaujam Dorena Manipur da huzik mayok nariba achoba issue singi manungda mayai kaba nishana khunai asigi naha singda pirak liba chaitheng asisu amani Manipur gi yumthong khudingda mayai kaba nisha makhal ama natraga ama sizinadaba mioi leislaktre haiki Chaliba thasigi tang kunga tarukta malem gi oina pak sana pangthokadoriba International Day Against Drug Abuse and Illicit Trafficking gi mangoinana Kadagi Purairumba Khongnang Makhongda leba office ta achamba thoram ama pangthokre thoram aduda Kadagi president in charge Hizam Priyo Kumar secretary organization Mayengbam Budhi vice president Ningthaujam Dorena maroiba miyoising oina sarugyaki Lamdam asida waragriba draki phiba masida mafam khuding da street corner meeting amasung wall poster campaign na chingba kaya paksana pangthoktuna miyam da mayai kaba chinjak lana sisnaba masung masigi amangba kaya khanganduna nisada ki miyam bulapthok hanba mathau tabaga loinana lamdam asida nishagi polam sing phangandana ba drug trafficking gi thabak sing thingba yamna mathau tarakpadagi campaign asi pangthokadabani hairi asingba thoramasi chahi chuppa pangthokpa mathau tarakle phongtokhi Imphal International Airport tagi phakiba yamlaba drug adugi mapu putho haina People's Action for National Development and Peace na taksilakli Zerol snamakha taraduna police department ki hai singba team amana Chandel gi ADC gi chairman Lurkhosei Jawdagi yamlaba drug amadi aron ba senfam kaya loinana achauba khutpu ba phagat khibabu thagat pa phongthorkli Hoji pawgi marthana tenbre amatang lowinasi Mobile Furniture Monsoon season gi oina Mobile Furniture Imphal na Manipur miyam da Mega Furniture Sale shahadani fu fawbagi discount pizari asida natana modular kitchen khakta oina lebiba matamda dining set ama khudol oina tamjari nasimag lengsin biraksi Mobile Furniture Quaketel near Imphal College Chabada hauraba hakchang soktaba bohagi mustard oil the taste of Assam distributor oining basingna mobile number +917578007064 Guwahati da contact tobirakpa yagani Bohagi mustard oil Benashia Coaching Center, the best and the only trusted coaching center in Imphal. Benashia Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangkiba study material regular mock test suggestion na chingba sing yamna chanaki ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu
Are you confused about your career after 10+2? If yes, then get in touch with SS Career Solution, second floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Break matungda amuka nataram naukjari makataba pauda. Mayang Imphal subdivision gi manungda laiba department sing punsinaduna hena lunan ba mapam ama ohenna ba amot akai sing sengdokpa ka loinana puariga sagonari ba mapam sing semgat pahukrai. Deputy Speaker Kongkham Robindro gi midyang makhada paikhalak liba thaba sigi matangda Mayang Imphal gi SDC Kaisham Ragumani na fongdorpada Mayang Imphal asi masak thokpa mapam ama ohenna ba pandamda department sing punna khanaraba matungda thabak asi paikhat pani haiki. Loinana afaba Mayang Imphal haibasi akhoi luba nan bada handak dasu fast agraba prize lo basat bi gibani amuka ina nan basi akhoi pamjai maramasina lepa leitana luna nana miyam gi seba tokba department punamang na oijage haibase masi haijage manipur sida luna nan bai base Mayang Imphal dagi hodok jage haibasi akhoi punamagi khana jarba matungda department punamagi lusing basing tana jarba matungda hodok jaba thabakni Thabak potharaba Hanagi Inspector General of Police Dr. Soebam Ibochabu interlocutor oin hapkre. Manipur Sarkar ge Principal Secretary Home KH Ragumani na thokiba order magi matungina suspension of operation the ladiba lalholup singa hauzik chathariba pistok asida center amasung state ki mute oina Dr. Ibochabu interlocutor oin hapkibani panbayai Dr. Soebam Ibochasi Manipur Police ki IGP administration oina thaupuram laga thabak tagi pothakibani Mahak Site Academy Award oibaki mathakta President Meritorious Police Medal Award su phangkraba misakni Mahak literature ki lamdasu aiba ama oibada natana translator amoina miyamna sakhanglaba misakamani Andro Kendra ki manung chenna lairiba Poiro Khongjil khulge yum kaya dangase BSED Imphal East Village Water and Sanitation Committee Yaripok top chingtha amade All Yaripok water tankers Kangbuna Minister Shyam Kumar gi meeting makhada punna laikai nipanda water tanker taragataret siznatuna thaknanaba phaba ising liter lising humbutra rom phangankhrai Village Water and Sanitation Committee Yaripok top chingtha gi secretary Haubam Jitena Andro Kendra gi MLA su oiriba Minister Shyam Kumar na miyamda phaba ising phanganbagi damak thagat phongdorki AS Education Trust na Sinduna numit humni chathagadaba Marirak Suba Gateway Abroad International Education Expo ngasidagi Nupilal Complex da hokre Thoramaduda Trust ki Managing Director Dr. Muhammad Rakifuddin na phongdokibada Tongan balebak singdagi lakpa University amadi Medical College ki mioi singna mahiroi amadi makhoi gi mama mapa singda wari sanana ba expo si pangthokpani haiki College setringai da kaiguma Bangladesh saning batagade hana chatra sing tamkhraba natraga parents sing chaluraba mising da fazan inquiry tawri matun decision lobiba hasty decision lobidaba khoda ki oiba kaina di hayeng chaluraba matun kaiguma college na appropriate oramdraga di akhoi mangi se akhoi manipur macha ge paisa ne mangi Hauzi makhataba pau pizatringai ki marakthana ten babre mamuk lauminase Hakchangi labor solar padagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singkidamat amatta ngaraba upaidi jolip syrup amasu jolip capsule wo changmine sinabiyo Baba Greg John gidi Tatis College di mamal suma phang kuding chamane yo suma ngaro pista chalabni na adu suma takta superlink footing gi offer me amon piri sidi taj electric rang no sin bagum na yoti sin ya dudi sana gi mohut yangna sin ba yandre MS Iramdam ki Laisil Aqua Project Private Limited Kabo Laikai Dolaland Laiba Ekoi gi factory da 250 ml 500 ml 750 ml 1 liter amadi 20 liters packaged drinking water marangkai nu phangbiragani naung nu puthok saba packaged drinking water asigi taste kaw sungam ngamloi Bohagi mustard amadi refined oil the taste of Assam Bohagi oil chabiu Karupati oibiu masida sunatana lucky coupon price mayam amasu leijari adongi manak nakpa store dagi phangbigani Break matungda amuka nataram nokchari makhataba pauda
ngarang Indo-Myanmar Friendship Gate number 2 gi mayada auto khamliba singda mafam atuda leiba hotel tawriba singage parking gi matangda nakal ani da mungna kiba thodok adugi matangda ngasi ayok More police ki IB da Technopal gi DC e Tombikantana chair logduna mifam pangthokre mifam aduda More ki ADC M Bankim More ki SDPO Sandip Gopal Das yauna atay mari leinaba police officer sing susar yaki DC Tombikantana Association ki mioi singna parking oibe aba mafam jaba yetna roidaba tung koina chatnagataba mafam ama khanaraga athuba matamda khangan birau madugi matungina ayaba pinana bkhonage haiki Nauna Semlaba Lions Club of Imphal West ki Lions Singda District Governor Radha Agarwal na club asibu sembagi ayaba warol yauba charter khusnabagi thoram ama Yurembamda leiba Rose Garden da pangthokre L Indra Kumar W Lokendra amadi P Kulachandrabu Lions Club of Imphal West ki mathangsina Secretary Chairman amadi President oikre Hauzilo islakpada maruiba pau amuka na pizari Lainga gabadi lalholup singna asoiba tawrakpa sing aiba singna ithoptuna khangan biyo haina Consumer Affairs Food and Public Distribution Minister Karam Shyam na haikre amade Olympic Day run ki thoram ngasi Manipur da su mai pak na pangthokre Hauzi ki wena de ISTV na pijaba pau matang selo jare miyeng tabi basing ba mukana krumjari